Lupa Crore Tara Mukki drugs Phagatpa Ngamkhre. Progressive Alliance for Leadership and Empowerment of Mothers Palem Amadi. World Maitai Organization WMO Apunba Kangbuna Phagatkiva International Market ta Sarakna Lupa Crore Tara Rongi value Oigadaba Kani Amadi Brown Sugar Shing Asi Lamsang Lamdeng Merapaibi Amadi Masigi Akoibada Ladyba Club Singapulaga Maitadok to Namanghan Cray. Drug sing asi WMO palem na pau khara phangbadagi Mantri Pukhi ge akoibada thiba humbagi thabak sathabada tongan ba packet marfutara mapol da halaga leiramba kani kg marfutara mapol asi mapal lamgi number oiba tata truck amadagi phagatpa ngamkhibani Aikoigi December gi tarik taraga mapal 2024 da aigi inaktar lairiba nungsiraba club French Union Club hairiba club sida aikoigi mairana thokpagi adugum laba numidangi pung mapan makhai taragi adugum laba mamlaba timing duda mairana su thoksilakpa aduga club na lairing magi adumat charang naringai gi aikoigi lairingai gi timing sida khana chaina ba phuna ba adudagi I thokpa maikai aikoigi lamjau sorsida tawhaidaba thodok singse aikoina uba haitare matam duda club ki kaino singsina hairiba club ki kaino sida pusaleba hol sida ado hol sida pusalaba matungda wahang pahung admai tawdana lairamba sida aikhoisu maira tholakpa with WMO gi as a president ama oina aina madubu unazaruba aduga palemgi member sing kauraga aikoina madubu drive oina sangzalaga madugi karino thoiba thodokse haibagi adugum laba akhoigi pau phawinaraba matungda aikoina mioi sing adubu aikoina wahang pahung amadugi manung taba aikoina madugi drive sing sangzalaka anduda hairiba misak sing asi kana oiramge haida aikoigi past accused Thaunawjam Punima only 47 year naran konjin mamang lekai doiba hairiba nipani ko Punima aise maksi yame isam samba usuba makha oirame aduga second ani suba nipa sina mu kana oiramge habada nongmai them rupa 40 years khongjom sapam mamang lekai haisina truck driver neba hairiba mioi ani sidagi aikoina sapon kep ka manaba adugum laba truck number 4 kep 34 se aikoina phangi hairiba kaino si international market ki rate nearly 1 crore oidoineba aduna akoi moi ani sidagi aikoina WMO amadi palem aduga mafam sigi maira paibi lamsang amadi lamdengi maira sing punsilaga akoina henjanba manung hanjana akoina drive se sangsin jari mamang da su sangsin duna laki with sangsin jagadori henjanna aduga hauji phawbagi thakta khoina hena changsin jaba matam singsida mioi singa sidagi khoigi drug singje phangbada natana hena makhoigi mathakta lairiba main accused oiriba misaktu soi khoi phangnana ba makha tana drive changsan duna lairi aduga laibak miyam da aigi khunai maitai samaj da khoina pijaning ba message di karino haibada ngasi aikoigi manipur iramdam kanglaipak maitrabak singlaipa se kainana bane haiduna india sarkar gi makha da lalong makhan sijina duna lairi hariba lalong singsigi marakta aikoina amgi mateng na kuki sing bu khulai oina sijina duna maitai praja amadi manipur thugaina bu hotnari ahanbada ado ani subadana khoigi narco warfare drug ki lan pham masi tawduna maitai khunai munana ba aduga manipur gi kaino singse tangdu laitana ba hotnari ba aduga family planning tawduna india gi makha da prime minister oirami ba dugum laba india gi prime minister jingdona pibira mamo khoigi yathangdugi matungina maitai singna angang masing amani dagi hena poktaba asigum laba system mayam singse khoina gyan ta dana leibadagi salaiduna ngasi dei khoigi maitai mut khidoraba mut paga manana leiraba adugum laba khunai ama oiriba maram aduna ngasidi manipur gi da leiriba ima iben maruina maitai samaj gi leiriba ima indian khudim anai khoi gyan tamina ba mathau tai maramdi singda karaga isa singduna lan tharga khulai paiduna lan mayok na ba khaktang duna lan natte haiba wafam ji thamjage maramdi aigi isa aigi ipuroiba aigi khudi hujikti nipa khaktang oidre isa nupi nuksi garaba kayaju drug ki lalong sida akhoi gi drug edik oigi duna ngasi aigi thongan aigi leirak drug chada ba leitre tu duna taraga leireba masi aigi inmit maktada imang maktada tholaba thagdo amani maram aduna isana isagi isabu thajadabagi adum laba tangkak maram aduna isagi mama oiriba khoigi wakhalonda anxiety and depression namlaba sigum laba kaino amani maram aduna ngasi aikhoigi iramda manipur kanglaipa